ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯨꯝꯗꯣꯡꯄꯣꯛ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯨꯝꯗꯣꯡꯄꯣꯛ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯇꯝꯁꯤ ꯅꯣꯡꯕꯨꯗꯤ ꯉꯥꯜꯂꯦ ꯍꯥꯏꯕꯕꯨ ꯃꯤ ꯄꯨꯝꯅꯃꯛ ꯋꯥꯀꯤꯡ ꯆꯠꯅꯕ ꯃꯇꯝꯅꯤ꯫ ꯄꯨꯡꯉꯥꯟ ꯉꯥꯟꯕꯗꯤ ꯅꯠꯇ꯭ꯔꯤ꯫ ꯅꯤꯡꯊꯝꯊꯥ ꯈꯔ ꯆꯪꯂꯛꯄ ꯑꯣꯏꯕꯅ ꯂꯩꯆꯤꯜꯁꯨ ꯀꯥꯕꯛ ꯊꯥꯔꯤ꯫ ꯆꯥꯎꯔꯕ ꯂꯝꯖꯥꯎ ꯂꯝꯕꯤ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯟꯅ ꯅꯧꯅ ꯊꯥꯔꯤꯕ ꯀꯣꯏꯂꯥ ꯃꯊꯛ ꯑꯗꯨꯗ ꯉꯍꯥꯟ ꯃꯈꯩ ꯋꯥꯀꯤꯡ ꯆꯦꯟꯗꯕ ꯃꯤ ꯀꯀꯥꯁꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯅ ꯃꯌꯥꯝꯁꯨ ꯍꯧ ꯋꯥꯀꯤꯡ ꯆꯦꯟꯅꯔꯛꯂꯤ꯫ ꯀꯣꯏꯂꯥ ꯊꯥꯈꯤꯕꯒꯤ ꯅꯧꯔꯤꯕ ꯃꯨꯁꯤꯟ ꯃꯨꯔꯤꯕ ꯐꯖꯈ꯭ꯔꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯌꯥꯝꯅ ꯕꯨꯗ꯭ꯔꯨꯡ ꯆꯦꯜꯂꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯥꯒꯦꯁꯣꯔ ꯑꯃꯗꯤ ꯃꯩꯄꯥꯛꯁꯨ ꯌꯥꯎꯔꯛꯂꯤꯕꯅꯤ꯫ ꯃꯌꯥꯝꯁꯤꯡꯗꯣ ꯃꯥꯅ ꯆꯦꯟꯒꯗꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯣꯏꯅꯃꯛ ꯆꯦꯟꯅꯈ꯭ꯔꯤ꯫ ꯅꯥꯒꯦꯁꯣꯔ ꯑꯃꯗꯤ ꯃꯩꯄꯥꯛ ꯉꯍꯥꯟ ꯃꯈꯩ ꯆꯦꯟꯗꯃꯅꯔ ꯀꯔꯤꯅꯣ ꯋꯥꯔꯗꯨꯅ ꯑꯁꯨꯝ ꯆꯦꯜꯂꯛꯂꯒ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯂꯧꯕꯨꯛ ꯇꯥꯈꯤꯕ ꯈꯣꯡꯅꯤꯟ ꯑꯃꯕꯨ ꯂꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯥꯔꯤꯕ ꯊꯣꯡ ꯑꯍꯩꯕ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯆꯞ ꯂꯦꯞꯄꯤ꯫ ꯅꯥꯒꯦꯁꯣꯔꯅ "ꯋꯥꯔꯦꯗ, ꯃꯤꯕꯨ ꯁꯨꯃꯥꯏꯅ ꯂꯥꯛꯅꯔꯒꯕꯨ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯋꯥꯀꯤꯡ ꯆꯦꯜꯂꯒ ꯏꯁꯥ ꯐꯩ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯋꯥꯀꯤꯡ ꯆꯦꯜꯂꯒꯕꯨ ꯀꯃꯥꯏꯅ ꯐꯔꯛꯀꯗꯣꯏꯅꯣ?" ꯃꯩꯄꯥꯛ ꯅꯥꯒꯦꯁꯣꯔꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ "ꯀꯥꯟꯅꯗ ꯋꯥꯅꯦꯃꯤ, ꯁꯤꯒꯨꯝꯕ ꯊꯕꯛ ꯊꯣꯛ ꯊꯥꯛ ꯑꯐꯕ ꯃꯤꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯕꯨ ꯅꯪ ꯑꯩꯒ ꯇꯧ ꯌꯥꯕ꯭ꯔꯣ? ꯀꯥꯟꯅꯗꯦ, ꯍꯨ ꯌꯥꯎꯔꯤꯕ꯭ꯔꯣ?" "ꯑꯦ, ꯀꯩꯅꯣ ꯍꯨ ꯍꯥꯏꯗꯤ? ꯑꯁ, ꯆꯤꯜꯂꯩꯁꯦ ꯃꯔꯦꯡ ꯆꯠꯂꯦꯕ꯫ ꯑꯣ, ꯌꯥꯎꯔꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯥꯒꯦꯁꯣꯔꯅ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯥꯖꯟ ꯄꯦꯀꯦꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯩꯄꯥꯛꯇ ꯄꯤꯔꯤ꯫ ꯃꯩꯄꯥꯛꯅ "ꯕ꯭ꯔꯁ ꯇꯧꯗ꯭ꯔꯤꯉꯩꯗꯅꯦ ꯃꯁꯤ ꯄꯤꯁ ꯑꯝꯇꯪ ꯎꯝꯍꯧꯗ꯭ꯔꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯇꯌꯥꯡ ꯇꯁꯣꯏꯅꯤ꯫ ꯀꯔꯤꯅꯣꯝꯃ ꯋꯥꯠꯄꯗꯧꯅ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯝ ꯂꯩꯔꯗꯧꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ, ꯅꯪ ꯕ꯭ꯔꯁ ꯇꯧꯔꯛꯇ꯭ꯔꯤꯕꯣ?" "ꯀꯗꯥꯏꯗꯩ ꯕ꯭ꯔꯁꯅꯣꯗ? ꯑꯩꯅ ꯕ꯭ꯔꯁ ꯇꯧꯈꯤꯕ ꯅꯨꯃꯤꯠꯇꯨ ꯀꯥꯎꯔꯦ." "ꯑꯁ, ꯌꯥꯝ ꯍꯪꯒꯣꯏꯀꯣ! ꯀꯗꯥꯏ ꯄꯤꯔꯣꯒꯦ ꯍꯖꯟꯗꯣ? ꯅꯈꯨꯠ ꯅꯁꯥꯗꯨꯅ ꯀꯣꯠꯇꯅ ꯄꯤꯔꯣ." ꯉꯥꯡꯅꯔꯤꯕꯗꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯇꯥꯔꯗꯨꯅ "ꯀꯔꯤꯅꯣ ꯍꯥꯏꯅꯔꯤꯕꯗꯨꯕꯣ? ꯅꯠꯇꯦꯅꯦ, ꯅꯈꯣꯏꯒꯨꯝꯕ ꯁꯨꯅꯤꯡꯗꯕ ꯅꯤꯁꯥ ꯆꯥꯕꯁꯤꯡꯁꯤꯅ ꯂꯩꯀꯥꯏ ꯑꯁꯤ ꯆꯦꯟꯗꯔꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯩꯔꯒꯅꯦ ꯑꯩꯈꯣꯏꯁꯨ ꯃꯥꯡꯍꯟꯅꯕꯅꯤ." ꯇꯨꯡꯗ ꯂꯩꯔꯝꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯉꯥꯡꯕꯣꯏ ꯋꯥꯔꯛꯄꯣꯏ ꯆꯩꯕꯣꯏ ꯇꯧꯔꯝꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯍꯅꯨꯊꯪꯁꯤꯗ ꯁꯤꯅꯤꯡꯗ꯭ꯔꯤꯃꯤ ꯀꯥꯏꯅꯒ ꯋꯥꯀꯤꯡꯒ ꯆꯦꯜꯂꯤ꯫ ꯑꯁꯤꯅ ꯍꯦꯟꯅ ꯃꯁꯥ ꯁꯣꯛꯑꯒ ꯁꯤꯅꯤꯗꯤ ꯈꯪꯗ꯭ꯔꯤ." ꯅꯥꯒꯦꯁꯣꯔ ꯑꯃꯗꯤ ꯃꯩꯄꯥꯛꯅ ꯉꯥꯡꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯣꯂꯤꯀꯣꯜ ꯑꯃꯗꯤ ꯕꯣꯅꯨꯁꯨ ꯆꯦꯜꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯥꯒꯦꯁꯣꯔꯕꯨ ꯍꯦꯛ ꯎꯕꯒ "ꯑꯅꯤꯁꯤ ꯑꯥꯗ ꯂꯩꯔꯦꯅꯦ. ꯍꯣꯏ, ꯅꯣꯏ ꯑꯩꯈꯣꯏ ꯉꯥꯏꯔꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯉꯁꯤ ꯆꯦꯟꯃꯤꯟꯅꯁꯤꯀꯣꯅ ꯍꯥꯏꯔꯒ." ꯃꯩꯄꯥꯛꯅ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯃꯤ꯫ "ꯄꯣꯂꯤꯀꯣꯜ, ꯅꯪꯗꯤ ꯅꯌꯨꯝ ꯆꯪꯉꯨꯔꯕꯅꯤ. ꯅꯃꯥꯅ ꯉꯔꯥꯡꯗꯒꯤ ꯍꯟꯖꯤꯜꯂꯛꯇꯦꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯍꯜꯂꯦ. ꯕꯣꯅꯨꯗꯤ ꯃꯁꯛ ꯁꯛꯇꯥ ꯑꯁꯤ ꯀꯌꯥ ꯅꯨꯡꯁꯤꯗꯕ, ꯍꯧꯔꯨꯕꯗ ꯂꯥꯛꯑꯣꯏ ꯈꯪꯗꯅ ꯍꯧꯔꯝꯗ꯭ꯔꯕꯅꯤ." ꯃꯇꯝ ꯑꯗꯨꯗ ꯅꯥꯒꯦꯁꯣꯔꯅ "ꯅꯈꯣꯏꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ?" ꯕꯣꯅꯨꯅ "ꯁꯤꯗ ꯊꯕꯛ ꯑꯃꯈꯛ ꯆꯠꯀꯦ ꯇꯧꯕꯅꯤ. ꯅꯕꯥꯅꯤꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ?" ꯅꯥꯒꯦꯁꯣꯔꯅ "ꯁ꯭ꯋꯥꯏꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯂꯩꯌꯦꯅ ꯂꯨꯃꯝꯃꯤꯕꯅꯤ." ꯄꯣꯂꯤꯀꯣꯜꯅ ꯈꯨꯝꯃꯛꯏ꯫ ꯂꯩꯕꯅꯤ. ꯃꯁꯛꯇꯣ ꯐꯖꯕꯇ ꯅꯠꯇꯅꯅꯦ ꯀꯤꯕ ꯑꯃꯁꯨ ꯌꯥꯎꯕꯅꯤ. ꯅꯕꯥꯅꯤꯗꯤ ꯂꯩꯍꯧꯀꯣ, ꯏꯕꯥꯅꯤ ꯆꯠꯂꯒꯦ." ꯄꯣꯂꯤꯀꯣꯜ ꯑꯃꯗꯤ ꯕꯣꯅꯨꯗꯣ ꯈꯔ ꯆꯤꯡꯈꯠꯈꯤ꯫ ꯅꯥꯒꯦꯁꯣꯔ ꯑꯃꯗꯤ ꯃꯩꯄꯥꯛꯅ "ꯇꯧꯒ ꯁꯥꯏꯁꯦ ꯌꯦꯡꯉꯨ, ꯃꯃꯥꯏ ꯂꯩꯔꯒ ꯍꯜꯂꯗꯧꯅꯤ. ꯑꯩꯈꯣꯏꯁꯨ ꯍꯜꯂꯁꯤ ꯂꯥꯛꯑꯣ, ꯀꯩ ꯀꯥꯟꯅꯕ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯥꯒꯦꯁꯣꯔ ꯑꯃꯗꯤ ꯃꯩꯄꯥꯛꯇꯣ ꯍꯟꯅꯒ ꯌꯦꯡꯉꯝꯗꯕꯤ ꯑꯃꯨꯛ ꯆꯠꯈ꯭రి꯫ ꯄꯣꯂꯤꯀꯣꯜ ꯑꯃꯗꯤ ꯕꯣꯅꯨꯅ "ꯇꯧꯔꯦꯅꯤꯁꯤ ꯌꯦꯡꯉꯨꯅꯦ" ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯅꯣꯏꯒꯤꯁꯤꯗꯤ ꯅꯝꯗꯅ ꯅꯣꯏꯒꯤ ꯅꯇꯨꯡꯁꯦ ꯏꯟꯕꯒꯤ ꯋꯥꯅꯦꯕ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏꯗꯣ ꯌꯥ ꯂꯥꯡꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯣꯅꯨꯅ "ꯋꯥ ꯑꯃ ꯂꯩꯅꯤ, ꯅꯣꯏ ꯋꯥꯐꯝ ꯑꯃ ꯇꯥꯔꯕ꯭ꯔꯣ?" ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ "ꯀꯔꯤ ꯄꯥꯎꯅꯣ, ꯀꯔꯤ ꯋꯥꯅꯣ? ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯇꯥꯗꯦ. ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯤ ꯑꯣꯏꯔꯝꯃꯔꯣꯏ." ꯕꯣꯅꯨꯅ "ꯍꯣꯏ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯏꯉꯣ, ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ.
ꯃꯁꯤꯒꯤ ꯄꯥꯎꯁꯤꯅꯒ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯣꯏ ꯑꯩꯈꯣꯏꯁꯦ ꯄꯩꯁꯥ ꯄꯥꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯇꯝ ꯑꯗꯨꯗ ꯄꯣꯂꯤꯀꯣꯜꯅ ꯀꯔꯤꯅꯣꯅꯦ ꯕꯣꯅꯨ ꯉꯁꯥꯏꯗꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨ ꯐꯖꯈ꯭ꯔꯕ ꯄꯩꯁꯥ ꯄꯥꯏꯕ ꯌꯥꯕ ꯋꯥꯗꯨꯗꯤ ꯍꯥꯏꯗ꯭ꯔꯒ ꯁꯤꯒꯤ ꯁꯨꯅꯤꯡꯗꯕ ꯀꯇꯜꯂꯥꯏ ꯆꯨꯕ ꯑꯅꯤꯁꯤꯗ ꯀꯩꯗꯧꯕꯩ ꯍꯥꯏꯔꯨꯔꯤꯕꯅꯣ ꯕꯣꯅꯨꯅ ꯍꯣꯏ ꯅꯪ ꯑꯩꯅ ꯌꯥꯔꯣꯏꯗꯕ ꯊꯕꯛꯅꯤꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯝꯃꯤꯈꯩ ꯐꯩ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯑꯗꯨꯗꯅꯤ ꯅꯥꯒꯦꯁꯣꯔꯅ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ ꯄꯩꯁꯥ ꯄꯥꯏꯅꯕꯅꯦꯁꯨ ꯍꯥꯏ ꯅꯪꯒꯤꯁꯤꯕꯨ ꯕ꯭ꯂꯦꯛ ꯀꯔꯕꯥꯔ ꯇꯧꯗꯣꯔꯤꯕ꯭ꯔꯣ ꯑꯁ ब्लैक करवार नत्तेमी सनागी करवार ने सनागी करवार अरंग धातु बोनुगी वफम अदु ताबद मैपाकना नंगिसी हंदक पुलिसना रिकवरी तौखिबा युम अदुद चंगगा सनालुपा हुरालुसी हरकदब मालिदा बोनुना हुरान बदलतिनी डायरेक्ट लौथुक दुगदबनी डायरेक्ट वफम दो खंगलबनी तौगदबु हारिबा तोंगासी कदाई फौब चुमलबगे हाइबदुदी खंगदी पुलिस की मियोई खरा लाक्लगा थीबु हुंबदी हौख्रेना हाय अदो मफमदु कराम चंग यारोइना पुलिसनसु हायरगा लेरमबा जानी अखोइना चंगलुबददी फरक तारनी अदो तुमिन्ना नुमिदांग अहिंगदा चंगलगा यिंगलुगदबनी हौदोरक्लिबा वाफम मदुदा नागेश्वर अमति मैपाकसु करियोनि हाइसिबो असेंबकी छनाबु लेबजलो मतमदुदा पुनुना लेयमी अखोइगी लेखाइ लेरिबा अहल पुनमक लोइनमक वावा लाउनरबा गांगतनी कनाना संदुरको पावंगदी खंगदी अदुबु ममिंगदी फजदा चले मखोई मरीना ngangribadu मखोइना खलिबसिना मखोइगी लेकाई खुलुलदगी थंगनब खुलद लेबा युमदोंग पोक अमदा यामलबा सना लुपा सिंग लोसिलगा मखोइगी हुरानबा सिंग थनमले अदुगी सना लुपा सिंग दो पुलिसना लौथुकनबा यामना कना होनरी मफम खंगदबदगी यामना कना थीबु होमबगी थबक चथरी हाइदुना मखोइना पाव तारे हारिबा सना सिंगदु पुलिसना लौथुकतिङै मखोइना हाना लौथुकलुसी हाइबगी वफमनी मखोइ मरीना तानरिबसी अदुबु सना अदो तसेंगनमकी युम अदुदा लैरिब्रा लैत्रिब्रा हाइबदी करीमदा खंगबनती अदुबु होरेन अहिंग चलगा यिंगलुरसी हाइदुना मखोइ पुनमदो वारेप तानरे मतवासुमना नागेश्वर मैपाक पोलिकोल बोनु मखोइ मानबा मरीदो मखोइना चकदबा तवदबा थबकसिंग तौनख्रे नाकल अमदना पुलिस स्टेशन अदुदा एसआई ओइना लैरिबा बिजेस माकी तौगदबा थबक खरा यामना कन्ना मथौ चिदुना तौरी मदमदुदा मांगा तौरीबा थबक अदो पुंगनिंग इचंग चंगदबा तयांग तसोइबा वाखल अमदा मंगलगा लेबदुंग तौरकपा अदुदा महागना लेमबु कौरई लेमबसे महाकी कस्टेबल ओइना महाकी लैरिबनी मतम अदु लेमबा चंगसिललगा सर आइबु कौबिब्रो फमुने सर करी वफंगी ओरबनो अस नंगना हाइबदगी मफम मदुदा अखोइ चतलोरी अदुगा करीबतसु लेरमदी कमाय तोइनो सर अखोइगिदु थीबु होमबा खरा वाटपा माले अइना पुजलिबा पावददी असेंगबा पाव तसेंगनमकी मफम अदुदा लुपा करोड़ 200 हेनबगी सना लैरिबनी अदुगी वारदि नंग कमाय खंगिबा अइसु खंगदी खंगजाउद्रे वारिसे सुमाय तौबने सर नोंमा मखोइ मियुइ खरा मपालमदगी सनासी यामना पुरकपा जानी हाइबा सनासिंगसी हौजिकी युमदोंग पोक अदुदा लेरंबा मियुइ खरगा मानरगा लेनुंगदा फुमजिनबा यामना कना होनबा जानी अदुमाना लेनुंगदा फुमजिनबा होनरिङैदा अकनबा पुलिसकी ऑपरेशन अमदा मखोइगा यामना कना खुथुंगनखि हाइ मदुगी मतुंगदा सनासिंगदो मफम मरांग खंखिद्रे मखोइना हाइबदा पुलिससिंगदुना पुख्रे हाइदना लोइना माहाइनखि युम अदुदा लेरंबा मी मखै अमदी सना अदुबु पुरखिबा मियुइसिंग पुलिससिंगना लोइनामक एकाउंटर तौदुना हातखिना हाइ मतमदुदा निपा अमदा लेमहौखि वफम मदुदा बिजेसना हा करी नुपा अमा लेमहौबा होय सर केदोबिरबगे कैसे तौदी कैदोरबदुदगिदी सर लेमहौरिबा निपा अदु खरा थिना सोखि मासी मथ्वाइ हिंगनबा युमदोंबो अदुगी मनिंग वदि लेबा वारक अदोमदा चेंथोरागा इ चबुल हौबा अदुगी मरक्ता तासलगा लेहौबा जानी नोमैना मसादा खरादि पालबा जानी अदुबु मादी पुलिसने एकाउंटर तौबदा यहौद्रे अदुगा पुलिससिंग अदुना एकाउंटर तौरबा मतुंगदा मियुइसिंदो लोइनमा हाकलगा पुग्रबा मतुंग मफम मदुदा लेरंबा सनासिंगसु लोइनमा पुख्रेसिनी मयामना हाइजरिबसि तौबदबु खुंजासिंगना मफम मदुदा अखोइगी थौदोक वाथोक थोख्रबा मतुंग मफम मदुदा अमुक लाक्लगा सुम चिंगलकपदा इ मरक्ता नुपा अमा नाहेरगा लेरंबदु मयामना ताबदगी मयामना चंगसनदुना येंगरुबदा
nipa ama hingdung leiramki nipa aduna hairambada makoina porokpa sanasingdo pulisingna pukhidi mafam marta leihobani haibasima hairamlaga nipa do aroiba yahip tankibani nupa aduna hek sikhibadagidi mafam maruda mayam changdana thiba yaba thikhi adumu phangkhidre nupa aduna siramdaida panghai haijanba oiramgane dara mayamna hainaki sana adudi pulis mayamna puraga mokoina adum jina thokrabani haidana hainakibani पुलिस स्टेशन पुलिस सर अंगपनी है सना मखोई मसेम जेथोंनै हाइसिनी वफम बिजनेसना हई कदाइदगी येनबरोने सिकिमान फंखिदीने ए सारदि कमदौनो खंगिबा आहा आइना हाइबदि अखोइसु मथंग मथंग पाउगो तानाखि अरुदा सम हाइबगी वाने फरे होरेना हिंगदो अरुदोने चलनबा तौसी ए करिनु सारदि इहे होरेना हिंग इबानगी ड्यूटी ताइदुदि ओ सर असुमना हाइरमलगा लेम्बा तुमिन मपालदा थोखि मतमरुदा बिजनेसती माना तौदब थब अदुदा ममाइ नोनथदुना चे चांग खरा यामना करना इदुना सेमहौरी मतमरुदा लेम्बना बिजनेस की कारदगी खोंग थांदोकलमदाइदा लेम्बना बिजनेसता ममित अदो खारा पैरगी जिंगई अदुगा मथमोइदा खंजै नंगबु याइना लांग थाक्तुना हाप सोइत्रबनि नंगना तौखिबा थबक अइना करमना कावगनि मतव असुमना हाइरमलगा लेम्बा मपालदा थोखरि मतम असे हौखरि नुमिदांगी मतम मोइसलकले मतम मदुदा बिजनेसना लेम्बदा चलनबा हाइरि मतम मदु लेम्बना सर हौजिदि खरा ngनमनद्रो कराइदगी वनो हौजिति मी म्याम चलमखिनी नंगना हाइरिबदु करी अइना हाइबदि अखोइनिगी नाइट ड्यूटी मतम जौरे असाफो कोइथोरुसी ड्यूटी तौरुसी पेट्रोलिंग चलुसी हाइबगी वानिने ओ सारादि भामा नंगना सागलिबा भाबतो ममैदि चुमकदौरिबनि ललो तोमो असुमना हाइरगा बिजनेस लेम्बा अमदि मखोइगी कांगबुसिंग अदुगा लोनेना गाड़ी जिप्सी अमदा यांग थौरकली मतम अदुदा लेम्बना सुखंगली महाकी सार ओइरिबा एसआई बिजनेस से सना लुपा सिंग अदुगी मरमदा तसेंगनमकी पामले हाइबसे महान खंगले मतव असुमना बिजनेस सना लुपा सिंग थनमि हारिबा युम अदुगी मनाक जौसलकली अदुबु युम अदुदा ngakhtang jingamlaga law khoi hanaba tawrsi haiduna amuk jaga amaroda amuk thauki amada amuk thau tawduna leiringai numidangi pung 10 khara hendinkhri nakat amadana mokoi mamanaba mari adusu yum adugi manungda huralba changanaba sem saba pungloi luraduna mokoi tamatamna phamutu lakli matawasam na mokoi ado asum lakpana yumdung pung adugi thongal changsilakli मकोना तौरीबसी कना कना उबजानो हाइदुना तुंगमांग नागे चुकोइ लेलेदुनि येंगलिबनि असुम असुम चंगसेलपना युमदोंपो अदुगी मंगोल फावदि यौसलकली मतमरुदा नागेसोना होय अखोय होजिक तौ केदौसाइनो युम मसिगी युमदोंपो फावदि मंगोल फावदि यौसलकले नदिने स्वादिकी हेता तौबो हरसिरो मतम अदुदा बोनुना अंगता ngaइखोय जगादो कैनोमदि सोजन तरंगनि सुमाने को कोपै चमचम मफम अमदि ओरमलरोय हाइबा अदुर कांदेलो इमुंग चंगसि असुमना हाइरगा मखोइदो इमुंगदा परपरप चंगकले मखोइ मरि हेतुना इमुंगदा हेक चंगसिलपदति यामा नमथिबा पथा पुमथरबा हक्चांग अमगी मनमगुम यामा नमथिबा मा नमखि मनमसिंगदो फंगबदा मखोइ मरिदि हांदोके तौबै फावबै यावरे अफा मसिदा कदाइदगे सना लेरमनो हंगदि थोसि लाओ हाइरकपदा मैपाकना चंगलिना चंगादी यौनब चंगासि लाओ हाइदुना इमुंग अदुदा कोलै लेदुना कोथि थिरकली मखोइना सोम थिरकपदा लैमाइदसु तौखाइखिबा अमदि करिगुम पोट अमा फुंखिबा मानबा मखुल करिगुमबा अमता थिंगजै अरेमबागे लाक्चरुइ अरेमबदा सीदना तोंगनबनि हाइदुना थोखिकी हेक तौरकपदा युम अदुगी थोंगदो कम लाउना मतोमदा लोनसनखि अदुमना लोनसनखिबा अदुदा मखोइ मानबा मरिदो पाखतलदुना थोंगदुगी माइकैरोमदा चेंथोरकली अदुबु थोंगदो मखोइना हांदोकपदा इलाइलाइना अदुमक जारी मतमरुदा बोनुना नखोइ सिदिबा आई फुयावने किहल्ली नुसि सिपगी थोंगसे थिंगिनबो ओरमगनि अदुमना हाइनरगा युमदुदा मखा ताना अमुक थिबा चंगकली मतमदुदा पोलिकोलना मखोइगी युम अदुदा लेरंबा मिंगसेलबदा महाकी मम्मी तारिबदुदा फट जिंगसिल्ली खंगप्रे हे खंगोरे मसागे मम्मी अदुदा
asum yingsalubada masagi mami ado tapna kiningai hoiraba saktam amada asum wonthorakli mahaki mami ado tapna asum lauthorakli aduga maraton adusu tapna asum mangkhraga saru ngakto onthorakli magi unsa punamak asum khuijillaklaga masam adusu asum mangkhibugum tarokli aduma torokpadu ta polycol khangprek khangduna basiki nungsejidi laini ne hairam thaga prap mapanda chenthokhi polycol ne he chengthokhibaga maipak amadi nagesor su chenthorakli bonusu khangum lakum chenthorakli kari amuk torobage haiduna matam aduda yum atuki manungta polycol na mona changba ngamjaroi haiduna mahakti hotuna dhamak chenkhre polycol gi matung inaduna nagesor maipak su hotuna chenkhibadagi bonusu dhamak matung inakhi makhoina hek budrung chenkhibaga mafam adum makada business amadi lemba makhoigi kangbu do yoksilakli matam madu lembana sir karigino mafam masida hanjan lakli basibo matam madu business na hoi mafam masida natro nangna sana nupa mayam leina haibitho hoi mani sir adubu ngana khoina thibidi phangkhidabduri phangani sodra makki phangani nangna haibada mafam masida lehowena haidaine hoi sir nipa aduna di adumaina hayane hai fare sangasilo sir mafam masi oine ai khangi lawni business na lusingduna lemba amati makhoi kangbu do tamma sangchilakli lembadi tawribasida haraupna loirabani matum ta khanjai ngasi di business nang loire do nang naigi ichi bo hat khibagi laman aina singgadoribani matum ta murum solaga changlak paduta business na hai kadirogi ne hai lemba wakal amadang mangluraba lembana sir kedobiragi ihe nango dai hangge toromi kedroge nangbo sa kese dogida mafam si jorokpada aidi isasi kitikirum hoi nangna ki dubu karigino akoi asu yamna yamli basidi sir mafam se yamatam ni su haibani adu kisu muthakta nupi amasu yamna kana kappa ga chatlen haibani karigi nupi ma kappa ga chatlidi sir yummasigi wari amukta phawo tabidribra ihe nanga lidana takhrabadudi sir adudi kharkatani mamuttana ilijagi yummasida makhoi mapa ama adigi machanupi ama aduga machanupa amaga makhoi ahom leijaramani yummase yumdum puk oina tawbunina mafam masida makhoi manung kangkhu hek laktuna makhoi gi arang kharaba kognaba saising saba thakpa amati ahing lethok lection hek tawi namito makhoi gi mioi mayam amana su mafam masida laktuna makhoi na porakpa yamlaba sanasing mafam masida lotkhibani madugi wafam madu makhoi police kanggu na khangbadagi mafam madu makada haibadi yummasi makada police kanggu thomjalakhi aduga makhoina mioi singadupu loina makaptuna hatkhi sana lupa singadudi makhoida laktrigi mamangda makhoi lakliba sana lupa lolonba singaduna losan khrabani police singaduna fana kana fu chaidana wahang pahang tawrabasu karimata khumdaba aduda loina mahatokhi madugi matung yummasida leijariba nuksi sanana inna singal leijaramba makhoigi nupi amadi magi mokpa aduga mapa makhoi ahum adu suyamathin ot naikhi aduga yummasida leiramba lisabi masa adubuna policing aduna care khanna makhoi aninga pamba pangthokhi mardana tana sana singado kada thanami haiduna care khanna makhoina fu chaiduna hangki china khol aduna khangwa ngamdruduna ahal aduti mafam maduma kada adumak sikre numit marini mangani adumna makhoina maning tamna nupi adubu ot naikhi mayam singadu masi aduna khwaidagi hena laliba police singaduna ot naikhibane madugi matungda nupi ado makhoi mayamna ot naiba hemanbadagi masa matomta sijakhibane aduga police singaduna mafam maruda encounter tawtuna hatpada makhoi miyu singado fattava nisala lonba break karar tawba huran chithi tawba ngaktani makhoi ga khuttongnabada laikhidabani haiduna lanna paw hapsinduna mafam masda kanasu changba ngamdana leirakhibani makhoi manungi kangbu sanalupa sing adubu porakhiba miyu sing adubu mafam masida hatu khibagi thawai meyal sing amadi nupi adubu ot naiduna hataba
ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯍꯟꯈꯤꯕꯒꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯤꯕꯅꯤꯅꯤ ꯁꯥꯔ ꯑꯩ ꯉꯥꯏꯈꯣ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯍꯣꯏ ꯁꯥꯔ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯐꯥꯈꯤꯗꯕ꯭ꯔꯣ ꯁꯥꯔ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯆꯤ ꯑꯗꯨꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯟꯈꯤꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯃꯧꯄ꯭ꯋꯥ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯗꯨ ꯍꯥꯠꯅꯅꯕꯒꯤ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯩꯔꯤꯅ ꯍꯥꯏ ꯐꯔꯦ ꯅꯪ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯩꯔꯝꯒꯅꯤ ꯀꯣꯏꯕꯨꯡ ꯁꯥꯔ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯁꯅꯥ ꯄꯨꯊꯣꯛꯈꯤꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯄꯨꯗꯦ ꯍꯥꯏꯔꯗꯅ ꯍꯣꯏ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛ ꯌꯧꯔꯦ ꯆꯪꯁꯜꯂꯨ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏ ꯌꯥꯡꯈꯥꯏꯗꯨꯅ ꯊꯤꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯍꯣꯒꯥꯏꯗꯨꯅ ꯊꯤꯔꯛꯂꯤ ꯐꯅ ꯌꯥꯝꯅ ꯊꯤꯔꯕꯁꯨ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯦꯁꯅ ꯂꯦꯝꯕꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯗꯗꯤ ꯂꯦꯝꯕꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯝꯗ꯭ꯔꯦ ꯂꯦꯝꯕꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯁꯤ ꯁꯨꯞꯅꯒꯤ ꯕꯤꯖꯦꯁ ꯃꯇꯣꯝꯇ ꯉꯥꯏꯔꯒ ꯂꯩꯔꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯒꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯃꯛꯄ ꯖꯒꯥ ꯑꯗꯨꯗ ꯂꯦꯝꯕꯅ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯣ ꯂꯦꯞꯇꯨꯅ ꯂꯣꯏꯅꯃꯛ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯏꯇꯥꯎ ꯅꯣꯏꯅ ꯉꯁꯥꯏ ꯕꯨꯠ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯛꯈꯤꯕꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯂꯩꯍꯧꯕ꯭ꯔꯣ ꯁꯥꯔꯗꯤ ꯑꯥꯗ ꯀꯪꯉꯥꯎꯅꯔꯒ ꯂꯩꯔꯤꯅꯦ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ ꯁꯥꯔꯗꯤ ꯉꯁꯤ ꯅꯨꯃꯤꯠꯇ ꯁꯤꯔꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯀꯟꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯥ ꯁꯤꯕꯗ ꯅꯈꯣꯏꯁꯨ ꯌꯥꯎꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯌꯨ ꯀꯨꯝꯍꯩ ꯌꯦꯡꯉꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯖꯔ ꯃꯪꯁꯤꯜꯂꯛꯂꯤ ꯅꯣꯡ ꯃꯪꯁꯤꯜꯂꯛꯄꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯈꯥꯛꯄ ꯂꯥꯎꯕ ꯀꯌꯥ ꯇꯧꯔꯛꯄꯗꯒꯤ ꯃꯈꯣꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯄꯔꯞ ꯀꯥꯈꯠꯂꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯦꯁꯥꯏ ꯕꯤꯖꯦꯁꯇꯣ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤ ꯃꯈꯩ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯕꯤꯖꯦꯁꯇ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯧꯔꯛꯄꯗ ꯕꯤꯖꯦꯁꯇꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯆꯦꯟꯂꯨꯏ ꯑꯗꯨꯝꯅ ꯕꯤꯖꯦꯁꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯅꯨꯄꯤ ꯑꯃ ꯑꯃꯨꯕ ꯃꯔꯛ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯕꯤꯖꯦꯁꯅ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯑꯗꯨꯝꯅ ꯍꯪꯂꯤꯉꯩ ꯅꯨꯄꯤ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯑꯗꯨꯒ ꯍꯥꯡꯗꯣꯛꯂꯝꯕ ꯊꯣꯡ ꯑꯗꯣ ꯀꯝ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯦꯁꯅ ꯏꯄꯥ ꯄꯥꯈꯠꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯣ ꯁꯠ ꯂꯧꯊꯣꯛꯏ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯕꯨ ꯐ꯭ꯂꯥꯁ ꯀꯥꯞꯇꯨꯅ ꯁꯠ ꯅꯣꯡꯈꯠꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯃꯍꯥꯛꯅ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯕꯤꯖꯦꯁ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯛꯄꯗ ꯐꯛꯂꯥꯡ ꯑꯃꯗ ꯐꯨꯖꯤꯟꯗꯨꯅ ꯃꯍꯥꯛ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯉ ꯇꯥꯔꯤ ꯑꯗꯨꯒ ꯈꯪꯍꯧꯗꯦ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯄꯪꯆꯤꯡꯗ ꯆꯤꯡꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯄꯪꯐꯨꯗ ꯐꯨꯖꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯕꯤꯖꯦꯁꯅ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯇꯥꯈꯤꯗ꯭ꯔꯦ ꯂꯝꯕꯤꯗ ꯂꯩꯔꯤꯕꯁꯤꯡ ꯍꯥꯏꯕꯗꯤ ꯂꯦꯝꯕꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯇꯥꯔꯤꯕꯅꯤ ꯕꯤꯖꯦꯁꯅ ꯂꯥꯎꯔꯤꯕꯗꯨ ꯃꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯒ ꯀꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯊꯕꯛ ꯇꯠꯂꯒꯅꯤ ꯍꯥꯏꯔꯛꯄꯗ ꯂꯦꯝꯕꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯩꯈꯣꯏ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯄꯥꯎ ꯄꯤꯔꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔꯗꯣ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯏꯁꯤꯡꯅ ꯂꯥꯛꯅꯔꯒ ꯂꯩꯔꯦ ꯍꯥꯏꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯐꯣꯜ ꯇꯧꯗꯨꯅ ꯃꯊꯪ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯤꯖꯦꯁ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯦꯁꯅ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯤ ꯍꯧꯖꯤꯛ ꯀꯥꯗꯣ ꯄꯨꯝꯃꯝ ꯃꯝꯂꯕꯅꯤ ꯅꯣꯡ ꯑꯃꯨꯛ ꯉꯥꯜꯂꯛꯄꯒꯤ ꯃꯩꯉꯥꯜꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯦꯁꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯦꯁꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯗꯨꯅ ꯑꯩꯍꯥꯛ ꯅꯪꯅ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯛꯂꯤ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯑꯃꯗꯤ ꯉꯍꯥꯟꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ
ꯑꯣꯏꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯟꯗꯣꯛꯂꯤꯕ ꯅꯤꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯂꯦꯝꯕ ꯑꯣꯏꯔꯝꯂꯤ꯫ ꯂꯦꯝꯕ ꯍꯥꯏꯔꯤꯕꯁꯤꯅ ꯕꯤꯖꯦꯁꯅ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯆꯦꯜꯍꯟꯈꯤꯕ ꯑꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯂꯦꯝꯕꯅ ꯃꯍꯥꯛꯀꯤ ꯃꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯃꯅꯤꯡꯇꯝꯅ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯄ ꯐꯪꯅꯕꯒꯤꯗꯃꯛꯇ ꯕꯤꯖꯦꯁꯄꯨ ꯁꯅꯥ ꯂꯨꯄꯥꯒꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯝꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯕꯤꯖꯦꯁ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯤꯖꯦꯁꯅ "ꯑꯩ ꯑꯃ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩꯒꯤꯁꯨ ꯌꯨꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯍꯧꯔꯤꯕꯅꯤ, ꯃꯈꯣꯏꯒꯤ ꯈꯜꯂꯒ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯕꯤꯖꯦꯁꯇꯣ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯦꯁꯅ ꯐꯝꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯇꯨꯡꯂꯣꯝꯗ ꯁꯠ ꯆꯤꯡꯊꯣꯛꯂꯒ ꯎꯄ꯭ꯔꯥꯡ ꯎꯞꯍꯜꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯔꯒ ꯃꯊꯛꯇ ꯆꯤꯡꯈꯠꯄꯒꯨꯝ ꯃꯥꯡꯂꯣꯝꯗ ꯁꯠ ꯆꯤꯡꯈꯠꯈꯤ, ꯍꯥꯏꯕꯗꯤ ꯀꯣꯛꯇꯣꯡꯂꯣꯝꯗ꯫ ꯎꯞꯇꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯣ ꯃꯀꯣꯛꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯍꯥꯏꯒꯠꯂꯛꯇꯨꯅ ꯃꯀꯣꯛ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯣ ꯍꯥꯞꯂꯒ ꯊꯝꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯔꯒ ꯆꯤꯡꯊꯣꯛꯄꯒꯨꯝ ꯆꯞ ꯇꯤꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯈ꯭ꯋꯥꯡ ꯑꯗꯣ ꯂꯣꯡꯊꯦꯛ ꯊꯦꯛꯀꯠꯂꯛꯂꯤ, ꯍꯥꯏꯕꯗꯤ ꯃꯁꯥ ꯑꯗꯨꯅ ꯎꯞꯍꯜꯂꯒ ꯈꯣꯡ ꯑꯗꯨꯅ ꯇꯨꯡꯂꯣꯝꯗ ꯊꯦꯛꯀꯠꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯕꯤꯖꯦꯁ ꯃꯈ꯭ꯋꯥꯡ ꯑꯗꯣ ꯅꯥꯃꯟꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯃꯁꯤꯃꯛꯅꯤ ꯕꯤꯖꯦꯁꯅ ꯅꯨꯄꯤ ꯑꯗꯨꯗ ꯂꯛꯅꯈꯤꯕꯗꯣ꯫ ꯑꯗꯨꯗ ꯅꯠꯇꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯖꯤꯟ ꯀꯌꯥ ꯂꯣꯏꯅꯃꯛ ꯁꯠꯈ꯭ꯔꯤꯕꯅꯤ꯫ ꯃꯗꯨꯃꯛ ꯑꯃꯠꯇ ꯋꯥꯠꯇꯅ ꯕꯤꯖꯦꯁ ꯑꯗꯣ ꯑꯁꯨꯝ ꯊꯦꯛꯀꯠꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯈꯣꯜ ꯍꯧꯅ ꯇꯦꯛꯂꯤ꯫ ꯑꯗꯨꯝꯅ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯂꯥꯎꯅ ꯇꯦꯛꯈꯤꯕꯗꯒꯤ ꯕꯤꯖꯦꯁꯇꯣ ꯑꯀꯟꯕ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ, ꯅꯣꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯍꯩꯊꯔꯛꯂꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯥꯎ ꯄꯤꯈꯤꯕ, ꯍꯥꯏꯕꯗꯤ ꯂꯦꯝꯕ ꯍꯣꯏꯅ ꯄꯥꯎ ꯄꯤꯈꯤꯕꯗꯒꯤ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯆꯦꯟꯁꯤꯜꯂꯛꯄꯗ ꯕꯤꯖꯦꯁꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯦꯁꯀꯤ ꯃꯈꯨꯠꯀꯤ ꯈꯨꯖꯤꯟ ꯄꯨꯝꯅꯃꯛ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔ ꯁꯠꯄꯒꯨꯝ ꯃꯊꯟꯇ ꯄꯪꯁꯠꯇ ꯁꯠꯂꯛꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯧꯈꯥꯏꯕꯗꯒꯤ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯔꯤ꯫ ꯉꯥꯜꯂꯕ ꯇꯣꯔꯆꯂꯥꯏꯠ ꯀꯌꯥ ꯀꯥꯞꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯕꯤꯖꯦꯁꯇꯣ ꯀꯥ ꯑꯃꯗ ꯃꯁꯥ ꯃꯇꯣꯝꯇ ꯈꯨꯖꯤꯜ ꯑꯗꯣ ꯁꯠꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯤꯅꯔꯤ꯫ ꯃꯃꯥꯏ ꯄꯨꯝꯅꯃꯛ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕꯅꯤ꯫ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯃꯁꯥ ꯑꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯍꯥꯛꯀꯤ ꯈꯨꯖꯤꯜ ꯑꯗꯣ ꯃꯇꯣꯝꯇ ꯁꯠꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯤꯅꯔꯗꯨꯅ ꯀꯅꯥꯝꯇ ꯆꯪꯕ ꯉꯝꯃꯗꯤ꯫ ꯕꯤꯖꯦꯁꯄꯨ ꯃꯁꯛ ꯈꯪꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ "ꯕꯤꯖꯦꯁ, ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯦꯁꯇꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯍꯟꯅꯒ ꯌꯦꯡꯂꯛꯇꯦ꯫ ꯃꯥ ꯊꯣꯛꯄ "ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯃꯁꯥꯒꯤ ꯈꯨꯖꯤꯜ ꯑꯗꯣ ꯄꯪꯁꯠꯇ ꯁꯠꯂꯤ, ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯄꯪꯊꯨꯗ ꯊꯨꯗꯦꯛꯆꯔꯛꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯀꯣꯛ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ "ꯃꯥꯕꯨ ꯈꯥꯝꯖꯜꯂꯨ, ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ, ꯂꯦꯞꯍꯜꯂꯨ" ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯐꯥꯅꯕ ꯆꯪꯁꯤꯜꯂꯨꯕꯗ ꯈꯪꯍꯧꯗꯅ ꯕꯤꯖꯦꯁꯅ ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯥꯎꯔꯛꯄꯗ ꯃꯉꯣꯟꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯕꯪ ꯂꯥꯎꯅ ꯁꯥꯎꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯞꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕ ꯄꯨꯂꯤꯁ ꯄꯨꯝꯅꯃꯛ ꯋꯪ ꯂꯥꯎꯅ ꯍꯨꯝꯗꯣꯔꯛꯇꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯀꯤꯔꯗꯨꯅ "ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ" ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯒ ꯑꯗꯨꯃꯛ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯕꯤꯖꯦꯁꯅ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯄꯥꯏꯔꯒ ꯃꯊꯟꯇ ꯂꯩꯊꯠꯆꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯁꯤꯗꯤ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯈꯤ꯫ ꯃꯄꯥꯟꯗ ꯃꯈꯣꯏꯁꯨ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯕꯤꯖꯦꯁꯅ ꯍꯦꯛ ꯁꯤꯈꯤꯕꯒ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯍꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯧꯔꯝꯂꯤꯕꯁꯦ ꯅꯣꯡ ꯉꯥꯝꯐꯨꯝ ꯑꯣꯏꯔꯝꯂꯦ꯫ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯄ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯕꯗꯒꯤ ꯂꯩꯀꯥꯏ ꯃꯤꯁꯨ ꯃꯊꯪ ꯍꯧꯒꯠꯂꯛꯇꯨꯅ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯡꯅꯤꯜ ꯅꯤꯜꯂꯔꯤ, ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯕꯤꯖꯦꯁꯀꯤ ꯍꯛꯆꯥꯡꯗꯣ ꯄꯨꯂꯤꯁꯁꯤꯡꯅ ꯄꯨꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯦꯝꯕ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯊꯧꯈ꯭ꯔꯤ꯫ ꯂꯦꯝꯕꯅ ꯌꯨꯝ ꯑꯗꯣꯝꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ ꯂꯦꯞꯂꯒ ꯆꯦꯡꯍꯧꯔꯤꯕꯗꯣ ꯂꯦꯝꯕꯁꯨ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯂꯦꯝꯕ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯂꯦꯝꯕꯅ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯃꯍꯥꯛꯄꯨ ꯅꯨꯄꯤ ꯑꯃꯅ ꯇꯞꯅ ꯀꯧꯔꯛꯏ꯫ ꯂꯦꯝꯕ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯁꯛꯎꯗ꯭ꯔꯕ ꯁꯥꯍꯨꯝ ꯑꯃꯅ "ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯉꯁꯤꯗꯤ ꯅꯆꯦ ꯑꯩꯅ ꯃꯈꯣꯏꯕꯨ ꯅꯤꯡꯇꯝꯅ ꯂꯃꯟ ꯈꯨꯝꯕ ꯉꯝꯖꯈ꯭ꯔꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯍꯥꯛꯄꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ꯫
ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯑꯗꯨꯁꯨ ꯄꯥꯡꯊꯣꯛꯂꯤ ꯑꯩꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯣ ꯉꯥꯛꯄ ꯉꯝꯗꯕꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯃꯒꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨꯁꯨ ꯉꯥꯛꯄ ꯉꯝꯖꯔꯕꯅꯤꯅ ꯑꯩ ꯂꯩꯔꯝꯂꯦꯟꯗ ꯍꯟꯈ꯭ꯔꯒꯦ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯅꯪꯒ ꯑꯩꯒ ꯎꯅꯕꯁꯦ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯁꯥꯎꯍꯨꯝ ꯑꯃ ꯎꯪꯗꯨꯅ ꯂꯩꯔꯝꯕꯗꯣ ꯋꯪ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯦꯝꯕꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯆꯦꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯅꯧꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯈꯤ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯁꯨ ꯃꯆꯦꯕꯨ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯀꯣꯛꯆꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯕ ꯄꯨꯂꯤꯁ ꯐꯥꯎꯕ ꯃꯁꯥ ꯃꯇꯣꯝꯇ ꯃꯉꯛ ꯂꯩꯊꯠꯆꯗꯨꯅ ꯁꯤ ꯍꯥꯏꯗꯨꯅ ꯀꯤꯅꯕꯗꯒꯤ ꯀꯅꯥ ꯑꯃꯠꯇ ꯆꯪꯕ ꯉꯝꯂꯛꯈꯤꯗꯦ ꯑꯁꯨꯝꯅ ꯀꯅꯥꯁꯨ ꯆꯪꯒꯗꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯑꯗꯨꯝꯗꯤ ꯂꯩꯍꯧꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ